Ahanba Oina UK na Corona gi vaccine approve Toukhre UK dagi Corona gi vaccine Mathanggi Chayol da phanglagani Pfizer BioNTech ke COVID vaccine United Kingdom na Ahanba Oina approve tawbaga loinana hidak ase UK gi laibak pumbada Mathanggi Chayol da phanglagani haina lauthokre Ahanba gi oina hidak ase UK da leiriba ahal oiraba miyoi singda hana pibaga loinana frontline workers singda phanghangadawri Malem gi oina Britain na Ahanba oina leibak miyam da hidak phanghanba leibak oigadawri Reuters da fonglakpa pauna hai vaccine asina laina asingak thokpada chada maudraga manga mateng pangani haina Pfizer BioNTech na phongdokhiba adu Britain Medicine and Healthcare Regulatory Agency na yakhre hiram asiga mari lainana UK gi Prime Minister Boris Johnson na phongdokhibada Corona na malem gi oina miyoi million 1.5 rom sian khraba malem gi setmilon amadi miyam gi tangdu laita daba punsi kananaba puthokliba hidak asina anoba mangal ama piragani approve tawraba hidak ase UK gi oina Mathanggi Chayol da phanghalagani COVID-19 vaccine miyam da lemna phanghalagani Japan gi parliament na coronavirus vaccine lemna pinabagi bill pass tawkhre COVID naraba miyoi singna changadaba vaccine khudingmak Central Government na puthokani ki plan asi virus asina laibak asida paksana sandorakpadagi paikhalakpa khongthang asi khwaidagi virus asina soholaba maphamsingda lakhatpa hogani Health Ministry da thadorokpa cherol amana Moderna INC da vaccine pibi naba contract tongnakhre amasung AstraZeneca PLC amasung Pfizer INC achamba agreement inakhre hairi Amaromda Western country ge Ahanba oina UK da COVID-19 vaccine Pfizer INC amasung BioNTech SEs kaphannaba approve tawkhre Imphal Ukhrul Kamjong Highway shut down tawragani Joint Action Committee Against Forced Construction of Mapithel Dam na tha asigi tang 8 tagi 10 phauba Imphal Kamjong Highway shut down tawragani haina phongdokhre JSC asigi Vice Chairman Thamni Rimaina ngasi Manipur Press Club ta pangthokiba paugi miphamda hai Mapithel Dam na affected ohelaba miyamgi chapsaba phangpham thokpa haksing phangnaba Manipur lenga ka wari sanabada ngasi phauba yanaba puraktana leire hiram asigi matangda mamangda Manipur lenga ka wari anirak sanakhre adubu nakal anigi marakta yanadavana waroishin puraktana lakhivani masidagi waroishin puraknaba haiduna Manipur lengakta wari sananaba kayarak haikravasu ngasi phauba lengak asina tabidana leire asigumba thawong asi yaningdaba phongdoktuna Imphal Kamjong Highway ase shut down tawnaba warep laurakpani mahakna makha taraduna bannasi atamnana leibak miyamda awaba piningbagi tawningba natte tangai phadana Mapithel Dam affected oiriba miyamgi wakatpo lengakna tabidaba sigi mayokta sathabani Masidasu karigumba lengakna thabak amata paikhalaktrabade hena kanba khongjang kaya changchingani affected oiriba miyamgi maraktagi miyoi kharadadi nauna settle tawnaba compensation pikhiba laikhre adubu apunbagi oina livelihood package amade merge tawkhiba standing property gi compensation ngasi phauba lengakna pithoktana leirakli haikhi class 9 tamlibi ama mapham khangdana mangkhre khongjang changsinaba sem sakhre nupi da miyot minai chathaba thingnaba thakai thoram chatharingai sairak asida hauji class 9 khakta tamlibe masagi chahi 13 rom surabe nupi macha ama haukiba November gi tang 12 da mayumdagi thokhibadagi mapham khangdana mangkhre nupi macha asigi mari makhong athuba matamda puthokpiyu haina khongjang changsinaba sem sakhre ngasigi mipham aduda tangjeng khunjau Women Welfare Association Tangjeng Well Organized Club Tangjeng Khunau Star Club Sajing Khunau Welfare Club Sunshine Club Korsan Tabe Wangjing Khunau Youth Development Association Khongyam Bright Star Youth Club Wangjing Khunau Maira Paibi amade Khongyam Maira Paibi hairiba lupsing asige mihutsing saruk yakhe mapham khangdana mangkhribi nupi macha adugi maming ningthaujam thoibinaw sahi 13 apokpa yaima kawe Sugunu Police Station ge manung chanba
Tangjeng Khunong Makha Laikai ni hairi. Imung manungdagi phangba paugi matung inna haukiba November gi tang 12 da Thoibinau yumdagi thokibadagi hanjilakide. Nupi oibagi chen chongbo oiramgani khanduna pau haidokpa lakpa ngainakhi adubu pau haidokpade lakhidre. Chingnabadagi imung manunggi miyoi singna Sugunu Police Station da missing report ama pisinduna nupi masa asigi mari makhong thibinaba wakatkhi. Police na su FIR ama laukhatlaga nupi masa adugi khongul liba hokre haire. Mangkhriba nupi masa asibu athuba matamda puthoknabagi damakta ngasi miyamgi oiba mifam ama Tera Hobi Kaithelda phamduna warep khara laukre. Warep sing adudi mangkhriba nupi masa asibu athuba matamda puthoknaba JSC against the kidnapping of Ningthojam Thoibinau Devi kauba ama semba. Nupi masa asibu athuba matamda puthoknaba JSC asina akanba khongjang changsinba. Warep segi kopi amamam local MLA amasung SP Kaksingda pisinba amade lamdam asigi CSO singi mateng lauduna nupi masa asibu phangba ngamnaba honaba haibasing asini. Ngasi semkiba JSC adugi thaupubo oina Ningthojam Ahanbina convener amadi co-convener oina miyoi ahum amasung member taret amasu khanki. MUC gi wathok phajadaba maikei amada lakle. Manipur University of Culture da master gi mingchanbagi hogje thokliba wathok ase yamna phajadaba maikei amada lakle. Nakal ani gi wa taragade nakal animag isumda summi. Masida warep ama oina lawbai base MUC gi authorities so aruba amadi oigani haina All Manipur Arts and Culture Student Union na press ta thadorok pa serol ama na haire. Serol sina hai matam sang na wathok ase loisindana leiba haibase nakal ani magta hena ungkhatnaba amasung mahiroi singge career mangnaba sinbagi maram oigane. Maram sina oiriba phibam masida matam kuina thamba afaba oirakloi. Athuba matamda wathok ase loisinnaba University ki authority amasung state government sinbi yu haire. Chief Minister N Biren ngasi irangthong sangaduna miyamda khusinnakhre. Anauba RCC ge irangthong sanabasu urep uyung tamkhre. Peace talk na Manipur gi saktam kahelaklabade Manipur gi lusingba hompuga humdoina thogdang pugadavani UFM. Indo-Naga peace talk asina Manipur gi saktamda karigumba kahelakpa tarabade Manipur gi MLA hompu Rajya Sabha gi MP ama Lok Sabha gi MP ani makoi hompuga humdoina thogdang pugadavani haina UFM na phongdorokle. Manipur Press Club ta pangthokpa paugi mifam amada United Front Manipur UFM ki chairman Republican Party of India Ambedkar Manipur State Unit kina President Sapam Samungongna paumi singda hai. Masigi damakta MP ahum gi mahut sillaga Manipur gi miyamna parliament ta chatlaga Manipur gi saktam kaiba yaroi haina lauruba yaba hongnade. Masiga loinana Manipur Assembly dasu lauruba yaba hongnade. Mase MP ahumna laugadavani. Maram aduna Manipur gi saktam kaidana ngakuna thamba haibase makoi hompuga humdoi gi thogdangni. Opposition amade ruling pullaga laingak ama oiribani. Opposition na panglawda lauraga yaroi. Ruling nasu pangtawda tawba yaroi. Mahakna makata na hai India da problem ama thorakpa ase. Mayok na bahai basi India gi tangai phadana thengnaragadaba amani. Home Minister Amit Shah November 18 da lakani haibasu lakhidre. Masiga loinana hauji CM oiriba N Biren amasung sahi taraga manga lisang chinna CM oiramlaba Okram Ibobi center da kaurabasu chatkidre. Ngasi ngarang inariba framework agreement da fleki sangbidhan da yawi yawdi hainariba adugi matangda Manipur laingak na kari tawba yabagi haibadu yengsinbinaba appeal tawbaga loinana laingak asina meeting miyam tinba maphamda Manipur gi lam insi ama phauba mangba yaroi. Manipur gi damak thawai thadokani haina lauribase miyam tabada nungainaba khakta ngaire. Adubu laingak ki cabinet minister oigera MLA oigera Chief Minister oigera Manipur gi lam insi ama mangba yaroi hairibase Indian Constitution lairiba article amadagi 395 schedule amadagi taragani thoi phaubagi manungda laiba karamba provision article singda Manipur gi chengak yauribagi haina hangladuna masida Manipur gi chengak amata yaudi hainasu mahakna makhatana phongdokhi.